Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Numit nini subani ningthaugi mangol adu wailam phajana taithokle ayuk angan badagi choingang na chananaba thaknanaba haiduna sem saba hokre athongba angouba atawgi manamna kunung manungda paiba til kang kurak charang phawba magi machinjak chagani kaukre numina waton lolakpada choingang na ningthaugi phajakraba kauna phak amada khongrai taduna phamlaga mamit adu tulsibongda sangtrik sang yengduna upai leitana tawpham khangdana mamit kuptaba makhai sangtrik yengduna leikre ningthau maharani phamenda phak ama thaduna yamna mong hadana walan ngangdana choingangda yengduna le angam mathau mari mangade sumangda choingangi lephau tana na bahaiduna ningthaugi ayaba matung inna phamduna ngai sana hurama nupani duna ningthaugi yena khada mana thangatuna yamna cheksinna choingangna kari phaurakpa haina tana na bangai choingangdi masado sor holi haibata ngai mamit pangna mangonda pangtharaba mi amagum pangthakre mahak hojik kari haigedabano mana phamlibasi ningthaugi mangondani sana huran basing phanabani haina khanmanate sadan bagi langda thuraba upai leitraba sajigum magi sibagi matam ngairiba saduga chap manakre khajiktang phaw masado lengba khotpa tawmanate pangtharabani choingangi matawdu ubada ningthau maharani na pungning khoijangna sot met laugdana langtak na yeng ningthau na khalle angakpa choingangi lining masimang naso mahak apaw oilibani akhang ahi mayamna tawkiba yengkiba khuyeng aduga pungkhet khenabi maharani su khalle choingangi mamit asina sungkup kuptana pungkaya ayeng maikai asidagi hongba leitana yengduna leiriba se sanagi lepham uba phangdri phawba yengba ngak leiba yadaba masa pumba sakti mayamadu pulap punsinaba hotnaribani haina lauri gyan manglaba pangtum tum liba choingang phana kuina mapop kaidana phamduna lei kari harakadoriba karam torokadoriba haina ngasaidagi phamduna ngairiba ningthau maharani manai masensing aduga lona yena khada lumlaga tana naba honariba huranba anido ngaibagi waba pandom lomle kharamadi uiba phawba yaure punamak masadu hawgatningba makhut tingthokningba makhong tingthokningbana khoro khotpin asumna kayam kuine leigedagi haibasu khangba natte khawdem ningba lok khuningba khangnabada wabana awaba oire angam mathoksingna khalle choingangdi asuk kuibasi wadabara khangde khajikta phawba lingba haiba humba tawde asiguma magi shakti asinani huranba kaya irai laina phaba ngamliba mayamna khalliba dugi ona tainabadani choingangna chap yungna ngasai makai phamliba ado ningthau amadi angam mathoksingna khallibana choingangna magi araiba shakti sizinaduna huran masing phananaba sana lotpham khangnaba hotnaribani khalle choingangdi sor holiba haibadani asibaga chap manana leirabani mihulgi khongjen tapthakre masa pumba ingtharakle siramdagi matawgum pangsinkre mamangda phamliba phamnaibasing udre manakta phamliba ningthau maharani phamli khangdre choingangi matawduna kanamatana wa ngangba sakpa chirol tawduna tapna ngangnabasu amatta tawnadre tumin leinarambadagi khara ahal oiba phamnaiba amana hauna
ꯍꯥꯛꯊꯤ ꯃꯉꯥ ꯇꯔꯨꯛꯂꯛ ꯀꯟꯅ ꯀꯟꯅ ꯈꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯣꯏꯉꯥꯡ ꯃꯪꯐꯥꯎꯅꯔꯛꯏ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯐꯝꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯛꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯛꯏ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯈꯜꯂꯗꯨꯅ ꯆꯣꯏꯉꯥꯡ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯄ ꯇꯧꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯛꯏ ꯑꯣ ꯀꯔꯤ ꯍꯥꯏꯔꯒ ꯑꯩ ꯏꯇꯧꯁꯤ ꯃꯥꯜꯍꯟꯒꯅꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ ꯇꯟꯖꯥ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯊꯣꯛꯑꯕ ꯑꯃ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯦꯗ ꯁꯪꯁꯥꯔꯒꯤ ꯃꯩ ꯆꯨꯗꯨꯅ ꯏꯁꯥꯁꯤ ꯀꯥꯕ ꯍꯧꯔꯛꯂꯦ ꯏꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯁꯤꯕ ꯉꯝꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯆꯣꯏꯉꯥꯡ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥ ꯍꯪꯂꯛꯇꯦ ꯍꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯆꯣꯏꯉꯥꯡꯗ ꯀꯔꯝ ꯇꯧꯔꯤ ꯍꯪꯂꯛꯂꯝꯃꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯀꯔꯝ ꯇꯧꯔꯕꯒꯦ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯧꯖꯤꯛꯇ ꯃꯆꯤꯟꯗ ꯄꯨꯛꯅꯤꯡꯗ ꯁꯣꯟꯈꯤꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯦ ꯃꯩꯊꯛꯇ ꯀꯥꯗꯨꯅ ꯆꯥꯛꯂꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯟꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯆꯦꯡꯕ ꯀꯥꯕ ꯃꯉꯛ ꯇꯨꯕꯠ ꯇꯨꯕꯠ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤꯁꯨ ꯆꯣꯏꯉꯥꯡꯒꯤ ꯋꯥ ꯑꯗꯨꯕꯨ ꯍꯪꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯤ ꯃꯍꯥꯔꯥꯅꯤꯅ ꯀꯔꯤ ꯍꯪꯂꯛꯂꯤꯕꯅꯣ ꯆꯣꯏꯉꯥꯡ ꯈꯪꯗꯦ ꯃꯆꯤꯟꯗ ꯑꯉꯥꯎꯕꯒꯨꯝ ꯆꯣꯏꯗ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯆꯦꯡꯕ ꯀꯥꯕ ꯃꯉꯛ ꯇꯨꯕꯠ ꯇꯨꯕꯠ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯣ ꯃꯁꯝ ꯂꯋꯥꯏ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯃꯁꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯃꯛꯂꯥꯛ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯦꯡꯕ ꯀꯥꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯐꯝꯊꯔꯅꯤ ꯆꯣꯏꯉꯥꯡꯁꯨ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯗꯒꯤ ꯏꯔꯨꯞꯂꯒ ꯀꯥꯔꯛꯄꯒꯨꯝ ꯍꯨꯃꯥꯡꯅ ꯃꯁꯥꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯟꯒꯤ ꯙꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯅꯥꯏ ꯐꯝꯅꯥꯏꯕꯁꯤꯡ ꯆꯣꯏꯉꯥꯡꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯍꯧꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯃꯁꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯈꯨꯠꯌꯦꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅꯔꯝꯃꯤ ꯆꯣꯏꯉꯥꯡꯗꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯗꯣꯝꯗ ꯆꯦꯟꯐꯝ ꯊꯣꯛꯐꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯅ ꯃꯐꯝ ꯆꯠꯇꯨꯅ ꯊꯤꯔꯤ ꯀꯗꯥꯏꯗ ꯑꯇꯣꯞꯄ ꯊꯣꯛꯐꯝ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯃꯐꯝ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯥꯟꯅꯒꯨꯝ ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯐꯝꯊꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯍꯌꯦꯡꯁꯤ ꯁꯣꯏꯗꯅ ꯃꯈꯨꯟ ꯑꯃꯗꯤ ꯈꯪꯂꯒꯅꯤ ꯉꯁꯤ ꯃꯉꯥꯅꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯐꯥꯔꯒꯅꯤ ꯅꯤꯡꯊꯧ ꯑꯣꯖꯥ ꯍꯨꯔꯥꯟꯕꯗꯪ ꯐꯥꯕꯤꯒꯗ꯭ꯔꯥ ꯁꯅꯥꯗꯤ ꯐꯪꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯁꯅꯥ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯅꯥꯗꯤ ꯐꯪꯍꯟꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯌꯥꯝꯂꯕ ꯁꯅꯥꯗꯨꯒꯤꯅꯤ ꯁꯅꯥ ꯐꯪꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯨꯔꯥꯟꯕ ꯐꯥꯔꯒ ꯂꯣꯏꯔꯦ ꯍꯨꯔꯥꯟꯕ ꯐꯥꯔꯕꯗꯤ ꯁꯅꯥꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯛꯆꯔꯛꯂꯅꯤ ꯑꯣꯖꯥ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯜ ꯆꯨꯝꯕ ꯅꯋꯥ ꯑꯩ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩ ꯄꯪꯄꯦꯟ ꯄꯦꯜꯂꯦ ꯐꯝꯅꯥꯏꯕꯁꯤꯡ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯇꯥꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈꯤ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯩ ꯍꯩꯈ꯭ꯔꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯤꯅꯤꯗ ꯂꯥꯏꯄꯣꯛꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯈꯨꯠꯌꯦꯡ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯄꯨꯡ ꯀꯌꯥ ꯋꯥ ꯉꯥꯡꯗꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯡꯒꯠꯇꯨꯅ ꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯒꯤ ꯁꯥꯖꯦꯟ ꯑꯗꯣ ꯋꯥꯗꯤ ꯋꯥꯔꯝꯒꯅꯤ ꯍꯌꯦꯡꯗꯤ ꯁꯣꯏꯔꯔꯣꯏ ꯁꯅꯥ ꯍꯨꯔꯥꯟꯕ ꯐꯥꯔꯒꯅꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯉꯥꯡꯅꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯆꯦꯡꯕꯒ ꯀꯥꯕꯒꯅ ꯇꯥꯍꯧꯔꯝꯃꯤ ꯏꯇꯥꯎ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯕꯥꯅꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯁꯣꯏꯕ ꯂꯩꯇꯅ ꯗꯪ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯉꯛꯈ꯭ꯔꯦꯗ
ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤꯀꯣ. 이타오, 시름다 여우라버디, ꯀꯩꯗꯧꯕ ꯇꯥꯏ? ꯆꯣꯏꯉꯥꯡꯗ ꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯧꯕ ꯇꯥꯔꯦꯗꯅ ꯏꯇꯥꯎ. 이리 이까이크레다. 시키보다 해나 좀 파래 아이디. ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯏꯇꯥꯎ. ꯏꯇꯨ ꯏꯆꯥ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ. ꯄꯥꯠꯂꯤꯉꯩꯗ ꯍꯌꯤꯡ ꯐꯥꯎꯕ ꯅꯣꯟꯖꯩ ꯍꯥꯏꯕ ꯋꯥ ꯂꯩꯕꯅꯤꯀꯣ ꯏꯇꯥꯎ. ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯀꯗꯥꯏꯗ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯏꯇꯥꯎ ꯃꯤꯅ ꯈꯪꯈꯤ ꯎꯈꯤꯕ ꯑꯃꯨꯛ ꯊꯣꯛꯂꯣ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯆꯣꯏꯉꯥꯡꯗ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯗꯣ. ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤꯁꯨ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞ ꯂꯥꯎꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯀꯞ ꯂꯥꯎꯔꯕꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤ ꯃꯈꯩꯅ ꯇꯥꯔꯣꯏꯗ꯭ꯔꯣ? ꯅꯪꯁꯦ ꯂꯣꯟꯅ ꯄꯣꯠ ꯂꯧꯕꯗꯅꯤ ꯍꯩꯕꯀꯣ, ꯇꯨꯡꯒꯤ ꯄꯣꯠꯊꯤꯗꯤ ꯍꯩꯇꯦ ꯅꯪꯁꯦ. ꯍꯣꯔꯦꯟ ꯃꯥꯅ ꯆꯥꯏꯊꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯐꯤ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯗꯣꯏꯗꯨꯅ ꯃꯗꯨꯗ ꯏꯔꯨꯖꯐꯝꯗꯗꯤ ꯀꯅꯥꯁꯨ ꯎꯔꯔꯣꯏ. ꯀꯣꯅꯨꯡꯒꯤ ꯀꯥꯁꯤꯡꯗꯒꯤꯁꯨ ꯈꯔ ꯊꯥꯞꯇꯣꯛꯂꯦ ꯏꯇꯥꯎ. ꯍꯣꯏ, ꯃꯗꯨ ꯌꯥꯏ. ꯃꯗꯨꯁꯨ ꯍꯦꯟꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ. ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯔꯔꯣꯏ. ꯏꯁꯣꯔꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ. ꯑꯗꯨꯗ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯍꯥꯏꯁꯨ ꯍꯥꯏꯔꯒꯨꯝ ꯇꯧ, ꯍꯥꯏꯔꯦ ꯀꯗꯥꯏ ꯍꯥꯏꯗ꯭ꯔꯦ ꯀꯗꯥꯏ. ꯍꯩꯃꯥ, ꯌꯥꯗꯕ ꯌꯥꯔꯣꯏꯅꯦ. ꯁꯦꯜ ꯄꯤꯔꯒ ꯌꯥꯗꯕ ꯍꯧꯅꯕ꯭ꯔꯣ? ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯏꯁꯣꯔ ꯐꯥꯎꯕ ꯁꯦꯜ ꯆꯥꯎꯅ ꯀꯠꯂꯕꯗꯤ ꯃꯍꯩ ꯄꯤꯔꯤꯕꯅꯤꯅꯦ. ꯑꯗꯨꯗꯤ ꯁꯦꯜꯗꯤ ꯀꯌꯥ ꯄꯤꯒꯅꯤ ꯏꯇꯥꯎ? ꯂꯨꯄꯥ 500 ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ. ꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯏ. ꯑꯣ, ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯪꯁꯤ ꯁꯤꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯀꯥꯏꯕꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ. ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯂꯥꯏꯃꯟ ꯑꯣꯏꯔꯤꯕ ꯑꯁꯦ. ꯏꯇꯨ ꯏꯆꯥ ꯏꯃꯥ ꯏꯄꯥ ꯎꯅꯕꯒ ꯐꯪꯂꯣꯏ. ꯀꯩꯁꯨꯝꯁꯪꯗ ꯑꯗꯨꯃꯛ ꯁꯤꯕ ꯉꯥꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯣꯏꯕ ꯌꯥꯗꯦ. ꯂꯨꯄꯥ 500 ꯐꯤꯔꯩꯗ ꯌꯦꯞꯄ ꯀꯥꯎꯅꯤꯀꯣ. ꯑꯁꯨꯝꯅ ꯆꯦꯡꯕꯒ ꯀꯥꯕꯒ ꯋꯥꯔꯦꯞꯅꯔꯗꯨꯅ ꯃꯤꯍꯨꯟ ꯈꯔ ꯃꯈꯩꯗꯤ ꯅꯦꯝꯊꯔꯦ. ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯣꯏꯉꯥꯡꯒꯤ ꯆꯥꯅꯅꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯦꯟꯁꯥꯡ ꯑꯌꯧꯕꯤꯗ ꯊꯣꯡ ꯊꯥꯈ꯭ꯔꯦ. ꯅꯤꯡꯊꯧꯁꯨ ꯆꯣꯏꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯖꯈ꯭ꯔꯦ. ꯈꯪꯒꯅꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ. ꯃꯈꯣꯏ ꯐꯥꯔꯒ ꯃꯔꯨꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯦ ꯍꯥꯏꯔꯒ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯃꯈꯣꯏꯕꯨ ꯁꯣꯔꯣ ꯆꯤꯡꯂꯦ ꯍꯥꯏꯔꯒ ꯀꯩꯁꯨꯝ ꯆꯪꯗ ꯕꯟꯗꯤ ꯑꯣꯏꯍꯟꯒꯦ. ꯈꯪꯒꯅꯤꯕ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯁꯦ. ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁꯅꯥ ꯍꯨꯔꯥꯟꯕꯁꯨ ꯐꯥꯕ ꯉꯝꯗ, ꯁꯅꯥꯁꯨ ꯐꯪꯗ ꯍꯩ ꯑꯁꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ. ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯄꯦꯟꯅꯅꯕ ꯁꯣꯏꯗꯅ ꯇꯧꯒꯅꯤ. ꯆꯣꯏꯉꯥꯡꯒꯤ ꯏꯔꯨ ꯃꯥꯏꯊꯅꯕ ꯃꯅꯥꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯆꯦꯡꯕꯒ ꯀꯥꯕꯒꯗ ꯁꯤꯟꯅꯔꯦ. ꯆꯣꯏꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯏꯊꯐꯝ ꯀꯥꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯇ꯭ꯔ 3-4ꯒ ꯊꯝꯖꯔꯦ. ꯏꯔꯨꯖꯕꯗ ꯆꯪꯕ ꯃꯄꯣꯠ ꯃꯆꯩ ꯃꯐꯝ ꯆꯥꯅ ꯊꯝꯂꯦ. ꯆꯣꯏꯉꯥꯡ ꯏꯔꯨꯖꯅꯕ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯌꯥꯝꯅ ꯊꯨꯅ ꯆꯦꯡꯕꯒ ꯀꯥꯕꯒꯁꯨ ꯆꯣꯏꯉꯥꯡꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯁꯠ ꯆꯪꯁꯤꯜꯂꯦ. ꯆꯣꯏꯉꯥꯡ ꯏꯉꯛ ꯉꯛꯑꯦ. ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯔꯨꯖꯒꯗꯕ꯭ꯔꯥ? ꯂꯥꯛꯑꯣ ꯏꯔꯨꯔꯁꯤ. ꯆꯣꯏꯉꯥꯡꯅ ꯍꯥꯏꯕꯁꯨ ꯈꯨꯝꯕ ꯇꯧꯗꯅ ꯆꯦꯡꯕꯒ ꯀꯥꯕꯒ ꯑꯗꯨ ꯄꯨꯂꯞ ꯆꯣꯏꯉꯥꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯅꯣꯏꯕꯒꯨꯝ ꯇꯧꯏ. ꯀꯔꯤꯅꯣ? ꯈꯣꯡꯗꯤ ꯍꯥꯝꯕꯤꯔꯛꯀꯅꯨ. ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯇꯧꯖꯒꯦꯕ. ꯁꯦ ꯑꯝꯇ ꯆꯠꯊꯣꯛꯄꯤꯌꯨ. ꯆꯣꯏꯉꯥꯡ ꯍꯥꯟꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯆꯦꯡꯕꯒ ꯀꯥꯕꯒ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯣꯏꯉꯥꯡꯒꯤ ꯃꯈꯣꯡ ꯀꯣꯟꯅꯕ ꯍꯣꯠꯅꯩ. ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯖꯒꯦ. ꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ. ꯂꯨꯄꯥ 500ꯁꯦ ꯁꯦꯠꯇ ꯄꯥꯏꯁꯤꯟꯕꯤꯌꯨ. ꯆꯦꯡꯕꯁꯨ ꯂꯨꯄꯥ 500 ꯁꯠ ꯄꯤꯁꯤꯜꯂꯤ. ꯆꯣꯏꯉꯥꯡ ꯑꯗꯨ ꯂꯧꯗꯦ. ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯍꯜꯂꯤ. ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯜꯂꯨ ꯌꯥꯗꯦ ꯆꯣꯏꯉꯥꯡ ꯑꯗꯨ.
ꯆꯣꯏꯉꯥꯡ ꯉꯛꯄꯒ ꯂꯣꯏꯅꯅ ꯆꯣꯏꯉꯥꯡ ꯉꯥꯡꯂꯛꯏ ꯀꯣꯅꯤꯡꯒꯤ ꯑꯔꯣꯟꯕ ꯊꯣꯡ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏ ꯊꯥꯛꯆꯒꯦ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯀꯟꯕꯤꯌꯨ ꯍꯣꯏꯅꯦ ꯀꯟꯕꯤꯒꯦꯅꯦ ꯊꯣꯡꯗꯣ ꯍꯥꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯕ ꯍꯥꯟꯅ ꯏꯜꯂꯨ ꯏꯔꯨꯖꯕ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯦ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛꯅꯤ ꯄꯥꯟꯅꯖꯔꯤꯕꯁꯦ ꯃꯥꯅ ꯊꯣꯡ ꯍꯪꯂꯛꯏꯕꯁꯤ ꯁꯅꯥ ꯊꯝꯐꯝ ꯇꯥꯛꯀꯗꯧꯔꯤ ꯀꯔꯝꯅ ꯇꯧꯔꯤꯁꯤꯗꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯀꯟꯕ ꯀꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯅꯥꯅ ꯀꯟ ꯉꯝꯂꯤꯒꯦ ꯆꯣꯏꯉꯥꯡꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯥꯒꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯉꯥꯡꯕ ꯍꯧꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣꯗꯤ ꯖꯒꯠꯀꯤ ꯏꯁꯣꯔꯗꯒꯤꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯏꯇꯥꯎ ꯀꯥꯕ ꯅꯪꯁꯤ ꯚꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ ꯀꯩꯅꯣ ꯏꯇꯧ ꯆꯦꯡꯕ ꯑꯣꯖꯥꯁꯤꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯡꯗ ꯍꯧꯅ ꯂꯥꯎꯅ ꯐꯥꯅꯥꯏꯕꯁꯤꯡ ꯇꯥꯅꯕ ꯂꯥꯎꯈ꯭ꯔꯕꯅꯤ ꯁꯤꯗꯕꯨ ꯑꯃꯨꯛ ꯂꯣꯠꯈꯤꯗ꯭ꯔꯣ ꯏꯕꯥꯅꯤꯕꯣ ꯑꯗꯨꯅꯕꯨ ꯍꯥꯏꯖ ꯅꯣꯟꯖꯍꯧꯅꯕ ꯇꯁꯦꯡꯅ ꯈꯪꯗꯨꯅ ꯊꯣꯡ ꯐꯥꯎꯕ ꯍꯪꯂꯛꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯣꯠꯄꯁꯨ ꯌꯥꯔꯣꯏ ꯑꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯔꯨꯖꯐꯝꯗ ꯆꯪꯂꯛꯂꯒ ꯈꯣꯡ ꯀꯣꯟꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ ꯂꯨꯄꯥ 500 ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯅ ꯄꯤꯔꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯟꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯑꯔꯣꯟꯕ ꯊꯣꯡ ꯍꯪꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯣ ꯑꯩ ꯈꯪꯂꯦ ꯑꯣ ꯑꯁ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯋꯥꯖꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯏꯗ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯅ ꯇꯝꯕ ꯂꯥꯛꯀꯅꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯑꯩ ꯂꯣꯏꯅ ꯈꯪꯗꯣꯛꯂꯒꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ 이붕원을 로이나 캉리바드디 ꯍꯣꯏꯅꯦ ꯈꯪꯕꯨꯗꯤ ꯈꯪꯉꯤꯅꯦ ꯃꯤꯡ ꯑꯅꯤꯗꯣ ꯀꯔꯝꯕꯅ ꯀꯔꯤ ꯃꯤꯡꯅꯣ ꯀꯔꯝꯕꯅ ꯀꯔꯤ ꯃꯤꯡꯅꯣꯗꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯑꯩꯒꯤꯅ ꯀꯥꯕ ꯑꯗꯨꯒ 보자 나나의 애기나 쟁바 ꯑꯣ ꯑꯩꯅ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯍꯥꯏꯗꯣꯛꯈꯤꯕ ꯆꯦꯡꯕ ꯀꯥꯕ ꯃꯉꯛ ꯇꯨꯕꯠ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯁꯤꯜꯂꯒꯦ ꯅꯈꯣꯏ ꯊꯣꯛꯈ꯭ꯔꯣ ꯀꯨꯏꯅ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯅꯠꯇꯕ ꯈꯜꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯌꯨ ꯑꯣꯖꯥꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯗꯣ ꯂꯨꯄꯥ 500 ꯂꯨꯄꯥ 1,000 ꯍꯥꯏꯐꯦꯠ ꯌꯥꯝꯂꯕꯅꯤ ꯃꯁꯤꯅ ꯄꯦꯟꯕꯤꯗ꯭ꯔꯕꯗꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ 오자 ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯡꯗꯨꯗꯪꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯕꯤꯔꯅꯨ ꯅꯤꯡꯊꯧ ꯑꯉꯝ ꯊꯧꯅ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ ꯑꯩ ꯁꯅꯥ ꯂꯩꯐꯝ ꯊꯤꯔꯛꯄꯅꯤ ꯍꯨꯔꯥꯟꯕ ꯐꯥꯕ ꯐꯥꯗꯕ ꯑꯩ ꯂꯣꯏꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯏ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯂꯣꯠꯂꯤ ꯍꯧꯖꯤꯛ ꯑꯩ ꯃꯁꯤꯡ ꯑꯁꯤ ꯂꯥꯛꯂꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯆꯨꯝꯃꯤ 오자ꯅ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯡꯕꯒ ꯁꯒꯣꯜ ꯃꯊꯤ ꯄꯩꯐꯝ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯠꯇꯨꯅ ꯊꯝꯖꯔꯤ ꯑꯗꯨꯕꯨ 오자 ꯁꯅꯥ ꯄꯩꯐꯝ ꯑꯗꯨꯕꯨ ꯇꯥꯛꯊꯣꯛꯂꯕꯁꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯨꯗꯪꯗꯤ ꯃꯗꯨꯗꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯣꯡꯗꯣꯛꯂꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯅꯤꯌꯝꯅꯤ ꯑꯩꯗꯤ ꯃꯤꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯅꯠꯇꯦ ꯀꯟꯕ ꯄꯥꯝꯃꯤ ꯀꯟꯗꯨꯅꯇ ꯂꯥꯛꯂꯤ ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯕ ꯌꯥꯗꯦ 오자ꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ 오자 나나의 ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ 오자 ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯋꯥꯔꯨꯔꯅꯨ ꯅꯁꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯇꯧꯖꯔꯨꯕ ꯐꯟꯁꯨ ꯃꯍꯩ ꯆꯥꯔꯒꯅꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯅ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯏꯔꯨꯐꯝꯗꯒꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯆꯦꯡꯕ ꯀꯥꯕ ꯑꯅꯤꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ 오자
ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯜ ꯈꯔꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯞꯆꯈꯤꯅꯤ ꯑꯣꯖꯥ ꯏꯁꯣꯔꯅ ꯁꯥꯈꯤ ꯍꯣꯏ 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 ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤ ꯇꯋꯥꯏꯒꯟꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯆꯣꯏꯉꯥꯡ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯐꯖꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯈꯨꯗꯩ ꯍꯣꯡꯂꯗꯨꯅ ꯂꯨꯛ ꯍꯥꯅꯅꯕꯒꯤꯗꯃꯛ ꯐꯝꯊꯔꯦ ꯅꯤꯡꯊꯧꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯅꯕ ꯃꯅꯥꯏꯁꯤꯡꯗ ꯇꯣꯏꯅ ꯁꯤꯟꯅꯔꯦ ꯆꯣꯏꯉꯥꯡꯅ ꯇꯧꯕ ꯁꯦꯕꯥꯁꯤ ꯅꯤꯡꯊꯧꯗ ꯐꯥꯎꯕ ꯇꯧꯕ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯥꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯂꯨ ꯅꯥꯟꯅ ꯐꯝ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ ꯃꯅꯥꯛꯇ ꯃꯤ ꯀꯅꯥ ꯀꯅꯥ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯇꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ ꯆꯣꯏꯉꯥꯡ ꯆꯥꯛꯌꯥꯏ ꯀꯥꯗꯨꯅ ꯍꯤꯞꯊꯔꯦ ꯍꯧꯖꯤꯛ ꯆꯣꯏꯉꯥꯡꯒꯤ ꯑꯋꯥꯕ ꯗꯁꯥ ꯂꯣꯏꯅ ꯀꯣꯛꯂꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯂꯝꯗꯕ ꯀꯣꯅꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯜꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯝꯂꯕ ꯆꯣꯏꯉꯥꯡ ꯍꯨꯔꯥꯟꯕ ꯑꯅꯤꯁꯨ ꯃꯁꯛ ꯈꯪꯂꯦ ꯁꯅꯥ ꯂꯣꯠꯐꯝꯁꯨ ꯈꯪꯂꯦ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯊꯔꯨꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯆꯦꯠꯅ ꯅꯤꯖꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯦ ꯉꯁꯤ ꯆꯣꯏꯉꯥꯡꯅ ꯃꯥꯡꯈꯤꯕ ꯁꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯁꯔꯥꯁꯟꯅ ꯉꯥꯡꯅꯔꯤ ꯆꯦꯡꯕ ꯀꯥꯕ ꯑꯅꯤꯗꯤ ꯆꯣꯏꯉꯥꯡꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯨꯔꯕꯁꯨ ꯆꯣꯏꯉꯥꯡꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯆꯣꯏꯉꯥꯡꯒ ꯌꯥꯅꯕ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯁꯨ ꯁꯅꯥ ꯃꯥꯡꯕꯒꯤ ꯄꯥꯎ ꯏ ꯂꯣꯏꯅ ꯇꯥꯏ ꯆꯣꯏꯉꯥꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕ ꯉꯁꯤ ꯁꯅꯥ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯗꯕ ꯌꯥꯎꯗꯦ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯅꯩ ꯆꯣꯏꯉꯥꯡꯅ ꯌꯦꯡꯕꯗ ꯁꯣꯏꯗꯅ ꯁꯅꯥ ꯂꯩꯐꯝ ꯆꯨꯝꯅ ꯇꯥꯛꯀꯅꯤ ꯀꯔꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯕꯖꯥꯠꯅꯣ ꯆꯣꯏꯉꯥꯡꯒꯤ ꯃꯤꯡ ꯍꯥꯟꯅ ꯇꯥꯗꯕ ꯖꯥꯠꯂꯥ ꯃꯤ ꯂꯥꯏꯅ ꯌꯦꯡꯊꯤꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯒꯤ ꯃꯄꯣꯛ ꯄꯣꯛꯂꯤꯕ ꯆꯣꯏꯉꯥꯡꯗꯨꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯗꯧꯅ ꯄꯣꯔꯝ ꯍꯥꯟꯅ ꯌꯥꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯠꯇꯦꯅꯦ ꯃꯈꯣꯏꯗꯣ ꯄꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯣꯏꯉꯥꯡ ꯀꯣꯅꯨꯡꯗ ꯊꯨꯡꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯆꯣꯏꯉꯥꯡꯗ ꯃꯥꯡꯖꯧꯅꯅ ꯋꯥꯗꯕ ꯃꯦꯜꯍꯧꯅꯕ ꯍꯣꯠꯅꯒꯦꯗꯤ ꯅꯤꯡꯗꯦ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏꯗꯣ ꯌꯥꯝꯅ ꯄꯪꯉꯦ ꯃꯣꯏꯗꯣ ꯆꯣꯏꯉꯥꯡꯒꯤ ꯃꯒꯨꯟ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯍꯜꯂꯕꯁꯤꯗ ꯈꯪꯗ꯭ꯔꯕꯁꯤꯕꯨꯗꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯩꯊꯣꯛꯂꯝꯒꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯇꯥꯔꯒꯅꯤ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯀꯃꯥꯏꯅ ꯂꯣꯠꯂꯝꯕ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯐꯝꯗꯤ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗꯒꯤ ꯍꯨꯕ ꯁꯅꯥꯕꯨ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯨꯔꯥꯟꯒꯅꯤ ꯅꯨꯃꯤꯠ ꯋꯥꯇꯣꯝ ꯂꯣꯝꯂꯛꯂꯦ ꯆꯣꯏꯉꯥꯡꯒꯤ ꯂꯩꯐꯥꯎ ꯐꯥꯎꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯉꯝ ꯃꯊꯧ ꯀꯌా ꯁꯨꯅ ꯇꯤꯜꯂꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯆꯣꯏꯉꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯣꯏꯉꯥꯡ ꯆꯟꯗꯣꯟ ꯆꯋꯥ ꯆꯕꯥꯛ ꯆꯕꯥꯛ ꯊꯤꯟꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯃꯣꯜꯂꯕ ꯐꯤꯗꯥ ꯃꯊꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯅ ꯐꯝꯂꯦ ꯉꯁꯤꯗꯤ ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯤꯍꯨꯟ ꯅꯥꯔꯛ ꯈꯨꯟꯕ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯗꯨ ꯆꯨꯝꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ